Hi, welcome back to my channel. I'm gaming Dr. Neher Sinam and ngasi si video sida winter season the skin care kamaina kitang hongdokani and kai steps lo bi for a healthy, hydrated and protected skin. Si points khari yeng minasi winter se already changak ba hore November thani ing ba hore and tam na khoi skin ji sum dry oi ba henjela ani and moisturizer tang terega skin cream tang terega mana care lo bi ade अतोप points खर ले sometimes अखोइने हेक ignore तौगिबा खंगदबा खंजलुदबा points खर ले so points खरा आई mention तौजरगे so first of all अखोइ cleanser कितंग gentle ओइबा cleanser म सिजनबा harsh cleanser सिजनरगदि अखोइगी skin दा लेबा natural oils मैम से लोइना strip off तौग्रनी and then हेना कंगनी हेना कंगबदुना हेना skin से damage तौबा हेले so अखोइगी moisture से lock in तौनबा अखोइगी natural oils मैम से लोइना मक्ति लथोक्तबा अदुना gentle cleanser म सिजनबा हाइबा तारे Next is moisturizers. The kitang hina thick over rich over moisturizer ma seasonable hogi balm moisturizer gumba hogi moisturizers contents hogi glycerin ceramide hyaluronic acid sigumba yaubo moisturizer ma seasonable so that moisturizer hina lock in down the moisturizer seasonable mi myamam ju leramgani normal day to day life the summer matam da seasonable admai to boyragadi moisturizer ma seasonable hobio or handi seasonable oiragadi kitang hina thick over ma seasonable na phani na khali winter matam da di third thing is akoi ꯌꯥꯝ ꯁꯥꯕ ꯃꯇꯝ ꯅꯠꯇꯕꯅꯤꯅ ꯅꯨꯡꯁꯥꯁꯨ ꯌꯥꯏꯕ ꯅꯨꯡꯉꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯋꯤꯟꯇꯔꯗꯗꯤ ꯇꯩꯗ꯭ꯔꯁꯨ ꯌꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯕꯠ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯋꯤꯟꯇꯔꯗꯁꯨ ꯑꯗꯨꯝ ꯇꯩꯒꯗꯕꯅꯤ ꯌꯥꯝ ꯔꯦꯒꯨꯂꯔ ꯌꯨꯁ ꯇꯧꯒꯗꯕꯅꯤ ꯁꯣ SPF 30 or above ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯋꯤꯟꯇꯔ ꯑꯣꯏꯔꯒꯁꯨ ꯋꯤꯟꯇꯔꯅ ꯏꯪꯕ ꯃꯇꯝꯅꯤ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯀꯜ ꯑꯣꯏꯅ ꯈꯜꯂꯒ ꯏꯒꯅꯣꯔ ꯇꯧꯕꯤꯒꯅꯨ ꯕꯤꯀꯣꯖ ꯑꯣꯜꯔꯦꯗꯤ ꯁ꯭ꯀꯤꯟꯁꯦ ꯍꯦꯟꯅ ꯗ꯭ꯔꯥꯏ ꯑꯣꯏꯕꯅꯤꯅ ꯍꯦꯟꯅ ꯗꯦꯃꯦꯖ ꯇꯧꯏ ꯑꯦꯛꯁꯄꯣꯖꯔꯅꯁꯨ ꯅꯦꯛꯁꯠ ꯏꯁ ꯑꯩꯈꯣꯏꯒꯤ shower tꯧꯕꯁꯦ ꯑꯩꯈꯣꯏꯅ ꯋꯤꯟꯇꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯦ ꯀꯨꯏꯅ ꯇꯧꯕ ꯃꯤꯅꯤꯠ 30 ꯀꯨꯟꯒ shower ꯇꯧꯔꯤꯕ ꯑꯁꯥꯕ ꯏꯁꯤꯡ ꯑꯁꯥꯕꯅ ꯀꯨꯏꯅ ꯇꯧꯔꯤꯕ so hot showerꯁꯦ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯨ and ꯏꯁꯤꯡꯁꯦ warm ꯑꯣꯏꯕꯅ ꯐꯩ hot ꯑꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯥꯝ ꯏꯪꯕ ꯍꯥꯏꯗꯤ ꯑꯏꯪꯕꯅ ꯂꯨꯖꯕ ꯉꯝꯗ꯭ꯔꯒꯗꯤ warmꯗꯨꯅ ꯐꯩ hotꯇꯤ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯨ and warmꯗꯨꯁꯨ short ꯑꯣꯏꯍꯜꯂꯨ ꯌꯥꯝ ꯀꯨꯏꯅ ꯇꯧꯒꯅꯨ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯁꯤꯗꯤ obviously ꯋꯤꯟꯇꯔꯗꯗꯤ ꯀꯨꯏꯅ ꯃꯤꯅꯤꯠ 30 ꯀꯨꯟꯃꯨꯛ ꯏꯁꯤꯡ ꯑꯁꯥꯕꯗ ꯑꯗꯨꯝ ꯇꯤꯡꯉꯒ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯖꯩ but adu skin sohanbane skin je hena dry ohenbane hot shower sina so adu avoid tawna phayena khale next akoina room na blower ma sizinagani or heater ma sizinagani so akoigi room je dry oire and skin je dehydrate tawpagi chances hele so room the humidifier haina akoigi machine na malay akoigi water vapors thadorapa so humidifier haiba ꯑꯩꯈꯣꯏꯒꯤ ꯃꯦꯁꯤꯟꯁꯦ ꯏꯀ꯭ꯋꯤꯞꯃꯦꯟꯁꯦ ꯑꯃꯃꯝ ꯏꯁꯥꯒꯤ ꯔꯨꯝꯗ ꯊꯝꯃꯒ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯥꯏ ꯊꯤꯡꯛ ꯏꯠ ꯋꯤꯜ ꯕꯤ ꯒꯨꯗ ꯐꯣꯔ ꯗ ꯁ꯭ꯀꯤꯟ ꯅꯦꯛꯁꯠ ꯏꯁꯤꯡ ꯊꯛꯄꯁꯦ ꯀꯥꯎꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯁꯝꯃꯔꯗꯗꯤ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯕꯅꯤ ꯏꯁꯤꯡꯁꯦ ꯃꯊꯟꯇ ꯈꯣꯏꯔꯥꯡꯉꯛꯏ ꯃꯊꯟꯇ ꯊꯛꯏ ꯕꯠ ꯋꯤꯟꯇꯔꯗꯗꯤ ꯏꯪꯕꯅꯤꯅ ꯏꯁꯤꯡ ꯊꯛꯅꯤꯡꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯕꯅꯤ ꯑꯦꯟ ꯃꯤꯁꯦ ꯄꯥꯛꯅ ꯊꯛꯅꯗꯕꯅꯤ ꯅꯣꯡꯃꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯅꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯒ ꯊꯛꯑꯒ ꯇꯣꯛꯅꯕꯁꯨ ꯌꯥꯎꯏ which is very unhealthy and winterꯗꯗꯤ ꯊꯑꯣꯏꯅ ꯏꯁꯥꯗ ꯔꯤꯃꯥꯏꯟ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯗꯦꯟ ꯏꯁꯤꯡ ꯊꯛꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯟꯗ ꯔꯤꯃꯥꯏꯟꯗꯔ ꯊꯝꯒꯦꯔꯥ ꯁ꯭ꯃꯥꯔꯠ ꯋꯥꯠꯆꯇ ꯔꯤꯃꯥꯏꯟꯗꯔ ꯊꯝꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯏꯟꯇꯦꯛꯁꯦ ꯇ꯭ꯔꯦꯛ ꯇꯧꯔꯒ ꯐꯖꯅ ꯏꯟꯁꯥꯏꯠ ꯑꯥꯎꯠ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯍꯥꯏꯗ꯭ꯔꯦꯇꯦꯠ ꯑꯣꯏꯅꯕ ꯑꯦꯟ ꯗꯤꯍꯥꯏꯗ꯭ꯔꯦꯇꯦꯠ ꯑꯣꯏꯕꯁꯦ ꯅꯣꯠ ꯑꯣꯟꯂꯤ ꯑꯣꯟ ꯗ ꯁ꯭ꯀꯤꯟ ꯅꯣꯔꯃꯦꯜ ꯑꯩꯈꯣꯏꯒꯤ ꯃꯨꯗꯁꯨ ꯑꯐꯦꯛ ꯇꯧꯕꯅꯤ ꯏꯁꯥꯒꯤ ꯑꯦꯅꯔꯖꯤꯁꯨ ꯑꯐꯦꯛ ꯇꯧꯕꯅꯤ ꯁꯣ ꯐꯖꯅ ꯍꯥꯏꯗ꯭ꯔꯦꯇꯦꯠ ꯑꯣꯏꯅꯕ ꯆꯥꯡ ꯅꯥꯏꯅ ꯏꯁꯥꯒꯤ ꯏꯁꯤꯡꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯇꯣ ꯑꯀꯣꯔꯗꯤꯡ ꯇꯨ ꯕꯣꯗꯤ ꯋꯦꯠ ꯑꯗꯨ ꯐꯖꯅ ꯇꯧꯕꯅ ꯐꯩ next ꯑꯩꯈꯣꯏꯅ skin exfoliation ꯇꯧꯕꯁꯦ ꯀꯥꯟꯅꯩ skinꯗ ꯂꯩꯕ dead cells ꯃꯌꯥꯝ ꯂꯧꯊꯣꯛꯈꯤ dead cells ꯌꯥꯎꯗ꯭ꯔꯀꯥꯟꯗ moisture absorb ꯇꯧꯕꯁꯨ ꯐꯖꯅ ꯍꯦꯜꯂꯤ so exfoliate ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ but harsh exfoliants ꯁꯤꯖꯤꯟꯅꯒꯅꯨ and gentle exfoliant ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯁꯨ once or twice a week ꯇꯧꯔꯗꯤ ꯌꯥꯔꯦꯅ ꯈꯜꯂꯦ ꯑꯗꯨꯗꯤ ꯍꯦꯟꯅ ꯇꯧꯁꯤꯜꯂꯒꯗꯤ and harsh ꯑꯣꯏꯕꯗ ꯁꯤꯖꯤꯟꯅꯔꯒꯗꯤ ꯉꯁꯥꯏꯒꯤ cleanserꯒꯤ ꯑꯗꯨꯃꯥꯏꯅ skinꯗꯣ ꯍꯦꯟꯅ damage ꯇꯧꯕ ꯍꯦꯟꯒꯅꯤ next last but not the least ꯑꯩꯈꯣꯏꯒꯤ ꯂꯤꯞꯁꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯗꯕꯅꯤ using a lip balm and lip balmꯗꯁꯨ sunscreen effect ꯌꯥꯎꯕ ꯂꯩ and hands and feetꯁꯨ ꯀꯥꯎꯕꯤꯒꯅꯨ hands and feetꯀꯤ skinꯁꯨ ꯌꯥꯝ ꯃꯔꯨꯅꯤ ꯑꯩꯈꯣꯏꯒꯤ ꯂꯨꯛꯁꯇ ꯃꯥꯏ ꯈꯛꯇꯪ ꯐꯖꯔꯒ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ skin all over the body in fact hands and feet sisu kauba yade so hand cream fazana ma sizinaba khongisu moisturizer gumba sizinaba foot balms gumba sizinaba mai tawbi and then ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯐꯖꯅ ꯀꯚꯔ ꯇꯧꯕ ꯑꯩꯈꯣꯏꯒꯤ hat scarf ꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯐꯤ ꯐꯖꯅ ꯎꯞꯄ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯒꯗꯤ ꯍꯦꯜꯃꯦꯠ ꯑꯃ ꯎꯞꯄ and gloves ꯎꯞꯄ ꯁꯤ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯄ꯭ꯔꯣꯇꯦꯛ ꯇꯧꯏ from the harsh cold wind of the winter season aduna
harsh cold windsina yairagadi akhoi skin je damage to be heli and moisture je lothoki be heli and skin je hen unhealthy look lakani. Thanks a lot for watching this video. mayamna si video se enjoy tordi like to biramo, share the video and comment sa biro if there's any other precautions we should take during the winter season especially. Thanks a lot for watching. See you in the next one. Bye.